Ngamkhei sambal khajinduna MZPna Centre taksinkhre. Ngamkhei sambal khajinduna FMR Louthokhrabadi Myanmar Kuki singa Lapthoknaduna Ashi ana Dharma mari leinaba thodok wathok amadi lohongbana chingba saruk yaba phanglaroi. Maritatnarani Major General Paul India Myanmar gi Ngamkhei paring sambal khanaba amadi free movement regime FMR Louthoknaba Centre laukiba phirep adu amuk hana khanganbinaba Mizoram gi mahairoi singgi Affairs Body ama oiriba Major General Paul MZP na Prime Minister da taksinkhre. Mizoram gi Governor Hari Babu Kambam Party ki khongthang da MZP gi maikaidagi Prime Minister da chira ama piduna Ngamkhei sambal khaba amasung MFR Louthoknaba Centre gi fireb adu handokpinaba taksinkhibani. Prime Minister da pisinghiba chira adu miyoising khaidokna khragani. Colonial matamdagi amadi ngasi fawa international boundary khaidoktuna thamlagasu Myanmar amasung India da leiba job furupsing setoknare haibagi wakhal lairakide. Adubu Ngamkhei sambal khajinbaga loinina free movement regime Louthokhrabadi Ngamkhei da laiminariba job furupsinggi marakta misimina thokpada aroiba mathau mangam pangthokpa Dharma mari leinaba tharamsing amadi lohongbana chingba tharamsing sport mina chingba yawa phanglaroi. Ngamkhei sambal khajinba amadi free movement regime Louthokpa haibasi aikoi zo miyamgi hak matpani haina su chero aduna paladuna chero aduna makha taraduna Ngamkhei landuna drug lalonbana chingbagi thabak FMR Louthokpagi mahut atopa pambai ama sijinaraga thingnaba hotnabinabasu Prime Minister gi pukning chingchinki panba yabadi haukiba thangja numita miyam tinba mifam amada Union Home Minister Amit Shah na India Myanmar Ngamkhei paring sambal khabaga loinana laiba anigi marakta chanaramba free movement regime chanararoi phongdokhibani. Union Home Minister gi wafam aduda Mizoram gi Chief Minister Louthokhrabadi na Centre lawrapa firep state government na thingba ngamde adubu Centre gi fire adubudi akanba mawngda yaningde hana phongdokpa laikhrabani.